ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯇꯅꯤꯛ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯌꯦꯡꯂꯗꯨꯅ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯑꯩꯁꯦ ꯁꯛ ꯐꯖꯕꯁꯤꯗꯕꯨ ꯅꯠꯇ꯭ꯔꯣ ꯇꯅꯤꯛꯀꯤ ꯄꯥꯛꯅꯝ ꯕꯣꯔꯥ ꯍꯥꯏꯗꯅ ꯏꯃꯤꯡꯁꯦꯒ ꯀꯥꯏꯈꯩ ꯆꯠꯂꯤꯁꯦ ꯁꯛꯊꯤꯕꯤ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯠꯄ ꯀꯥꯏ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯦꯔꯤꯕꯗꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕ ꯈꯣꯏꯃꯨꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯊꯣꯡꯒꯥꯜꯗ ꯐꯝꯕꯁꯤꯕꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤꯕꯅꯤꯅ ꯇꯅꯤꯛ ꯏꯕꯦꯝ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯗꯨꯒ ꯃꯤꯠꯁꯦ ꯅꯥꯔꯤꯗ ꯀꯣꯟꯊꯣꯛꯅ ꯅꯄꯨꯔꯣꯏꯕ ꯈꯣꯏꯃꯨ ꯑꯣꯏꯗꯦ ꯃꯤꯠ ꯅꯥꯔꯗꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯔꯛꯂꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯊꯣꯡꯒꯥꯜꯗ ꯄꯣꯠꯐꯝ ꯐꯝꯃꯦꯅ ꯆꯃꯣꯠ ꯆꯃꯣꯠ ꯐꯝꯕ ꯌꯥꯔꯤꯕ꯭ꯔꯣ ꯊꯣꯡꯒꯥꯜꯗ ꯐꯝꯂꯁꯨ ꯏꯁꯥꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯐꯝꯂꯕꯗꯤ ꯃꯌꯥꯝꯁꯤ ꯂꯥꯛꯇꯧꯔꯤꯕ ꯈꯪꯉꯕ ꯅꯨꯄꯥ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯑꯩꯅ ꯃꯤꯒꯤ ꯆꯔꯨ ꯄꯨꯜꯂꯤꯅꯦ ꯍꯥꯏꯗꯅ ꯑꯊꯥꯞꯄꯗ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯏ ꯃꯧꯅꯥ ꯅꯪꯅ ꯃꯁꯨꯝ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯀꯦꯁꯤꯜꯂꯒ ꯊꯣꯡꯒꯥꯜꯁꯤ ꯂꯦꯎꯔꯤ ꯋꯥꯈꯜꯁꯤ ꯋꯥꯏꯅꯤ ꯅꯨꯄꯤ ꯃꯧ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯠꯅꯕ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯔꯒ ꯌꯣꯟꯕ ꯁꯤ ꯈꯛꯇꯅꯤ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅꯨꯄꯥ ꯁꯤꯡ ꯈꯥꯡ ꯕꯣꯔꯥ ꯍꯧꯅꯕ ꯄꯥꯛꯅꯝ ꯄꯀꯣꯔꯥ ꯇꯧꯅꯅꯕ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯊꯥꯡꯗꯣꯛꯂꯒ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕꯁꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯣꯔꯤꯉꯩꯗ ꯄꯥꯝꯃꯣꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣ ꯑꯩ ꯍꯥꯏꯖꯗꯦꯀꯣ ꯄꯣꯔꯤꯉꯩꯗ ꯄꯥꯝꯃꯣꯗꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯈꯪꯗꯦ ꯁꯤ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯂꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯀꯦꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯐꯖꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯍꯤ ꯑꯣꯏꯅ ꯆꯦꯜꯂꯛꯑꯅꯦ ꯂꯣꯏꯔꯦ ꯂꯩꯁꯥꯁꯦ ꯄꯤꯛꯇꯛꯅ ꯂꯥꯏꯕꯛꯁꯤꯗ ꯅꯝꯃꯗꯤ ꯂꯣꯏꯔꯦ ꯇꯁ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯣ ꯍꯦꯟꯅ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯊꯥꯡꯗꯣꯛꯂꯒ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯍꯣꯟꯗꯣꯛꯄ ꯂꯣꯏꯕꯒ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯆꯠꯈ꯭ꯔꯦ ꯇꯅꯤꯛ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯔꯛꯂꯒ ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯇꯨꯅ ꯕꯣꯔꯥ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯅꯤꯛꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯅꯤꯛ ꯅꯪꯕꯨ ꯁꯥꯗꯕ꯭ꯔꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯃꯩ ꯍꯧꯒꯠꯂꯤꯗꯣ ꯁꯥꯕ ꯊꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯁꯥꯕ ꯁꯥꯗꯕ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯃꯌꯥ ꯀꯨꯝꯂꯕꯒꯨꯝ ꯑꯍꯜ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯇꯅꯤꯛ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯕꯣꯔꯥ ꯊꯥꯗꯅꯕ ꯇꯧꯏ ꯃꯤꯅ ꯁꯦꯜ ꯇꯥꯜꯂꯁꯨ ꯀꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯁꯤꯟꯕꯤꯕ ꯍꯦꯛꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯤꯁꯤꯡ ꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯌꯣꯜꯂꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯁꯤꯠꯇꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯣꯏꯅꯗꯤ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯃꯤꯁꯤ ꯂꯥꯛꯇꯦ ꯇꯅꯤꯛꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯕꯣꯔꯥ ꯌꯣꯟꯕꯤ ꯊꯝꯕꯥꯜ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯏ ꯃꯌꯨꯝꯗꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯇꯅꯤꯛꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯇꯅꯤꯛꯅ ꯕꯣꯔꯥ ꯇꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯁꯥꯎꯅ ꯁꯣꯜꯂꯤ ꯀꯂꯛ ꯃꯤꯍꯨ ꯆꯥꯎꯔꯤꯔ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯇꯅꯤꯛ ꯍꯥꯏꯁꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯒ ꯄꯣꯠꯐꯝ ꯊꯣꯔꯛꯂꯅꯤ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤꯗ ꯂꯣꯏꯅ ꯃꯔꯤ ꯆꯪꯈ꯭ꯔꯅꯤ ꯃꯥꯒꯤ ꯄꯥꯛꯅꯝꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕꯖꯥꯠ ꯑꯩꯁꯨ ꯄꯥꯛꯅꯝ ꯍꯥꯞꯆꯜꯂꯁꯤꯔ ꯈꯪꯗꯦ ꯌꯣꯟꯕꯁꯤꯗ ꯂꯝꯕꯤ ꯂꯝꯗꯥꯡ ꯆꯥꯕꯁꯤda ꯃꯥꯒꯤꯗ ꯆꯪꯉ ꯂꯣꯏ ꯆꯥꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯑꯣꯏꯕꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯖꯨꯔꯥ ꯕꯣꯔꯥ ꯆꯥꯕ ꯍꯥꯏꯗꯣꯔꯛꯄꯁꯨ ꯌꯥꯎꯏ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯉꯥꯛꯇ ꯍꯧꯅꯗꯨꯅ ꯂꯥꯛꯄꯁꯨ ꯃꯌꯥꯎꯏ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯆꯥꯅꯕ ꯁꯦꯝꯗꯨꯅ ꯂꯥꯛꯅꯩ ꯃꯌꯥꯝꯗꯨ ꯃꯊꯟꯇꯗꯤ ꯂꯥꯛꯄ ꯇꯟꯕꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯄꯥꯈꯪ ꯑꯅꯤꯈꯛ ꯇꯞꯂꯤ ꯕꯣꯔꯥ ꯑꯁꯥꯕ ꯆꯥꯒꯦꯅ ꯂꯥꯛꯂꯝꯃꯤ ꯃꯨꯕꯅ ꯊꯦꯃ ꯕꯣꯔꯥ ꯑꯁꯥꯕ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇ꯭ꯔꯤꯅꯦ ꯃꯨꯕꯒ ꯂꯥꯛꯃꯤꯟꯅꯕ ꯐꯩꯖꯥꯎꯅ ꯏꯇꯩꯃ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯏꯅꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯕ ꯇꯥꯔꯤꯕ ꯉꯥꯏꯔꯒꯦꯗꯨꯗꯤ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯃꯤꯒꯤ ꯕꯣꯔꯥꯁꯤ ꯑꯃꯨꯛꯇ ꯄꯤꯈꯤꯒꯦ ꯑꯗꯨꯒ ꯕꯣꯔꯥ ꯊꯥꯗꯔꯛꯂꯒꯦꯀꯣ ꯅꯣꯏꯒꯤ ꯍꯣꯏ ꯏꯇꯩꯃ ꯇꯅꯤꯛꯅ ꯕꯣꯔꯥ ꯇꯝꯂꯤꯉꯩ ꯄꯥꯈꯪ ꯑꯅꯤꯗꯨ ꯕꯣꯔꯥ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯐꯩꯖꯥꯎ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯖꯨꯔꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯇꯞꯂꯤ ꯏꯗꯥꯃꯨꯕ ꯃꯤꯒꯤꯅ ꯖꯨꯔꯥ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯏ ꯑꯩꯈꯣꯏꯅꯤꯅ ꯂꯩꯁꯥꯕꯤ ꯌꯥꯎꯗꯅ ꯂꯥꯛꯏ ꯏꯀꯥꯏꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯨꯕꯁꯨ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯁꯛꯁꯤꯅꯗꯤ ꯐꯖꯕꯅꯤನ ꯍꯥꯏꯔꯨꯕ ꯅꯨꯄꯤ ꯈꯨꯗꯤꯡꯗꯤ ꯌꯥꯔꯛꯇꯦꯗꯣ ꯑꯝꯇ ꯑꯗꯨꯅꯗꯤ ꯅꯪ ꯑꯩ ꯈꯛꯇ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯇꯥꯕꯅꯤ ꯇꯧ ꯐꯩꯖꯥꯎ ꯃꯤꯁꯤꯡꯁꯤꯅ ꯌꯦꯡꯂꯛꯄꯁꯦ ꯃꯥꯏꯁꯦ ꯉꯥꯡꯁꯤꯟꯒꯤ ꯇꯧꯔꯤꯅꯤ ꯇꯧ ꯅꯪꯕ ꯈꯥꯡꯉꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯂꯕꯅꯤ ꯇꯧ ꯇꯅꯤꯛ ꯕꯣꯔꯥ ꯇꯝꯕ ꯂꯣꯏꯈꯤꯕꯒ ꯅꯧꯅ ꯕꯣꯔꯥ ꯊꯥꯗꯅꯕ ꯑꯃꯨꯛ ꯁꯦꯝꯃꯤ ꯃꯨꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯩꯃꯒꯤ ꯕꯣꯔꯥꯁꯤ ꯃꯃꯤꯡꯗꯤ ꯁꯦꯒꯥꯛ
ꯀꯥꯏ ꯆꯠꯂꯤꯍꯦ ꯐꯩꯖꯥꯎꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯅꯍꯥꯟ ꯑꯩꯅ ꯂꯩꯔꯒ ꯄꯨꯈꯤꯕ ꯄꯥꯛꯅꯝꯗꯨꯅꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯍꯧꯔꯤꯁꯦ ꯉꯁꯤꯁꯨ ꯂꯩꯔꯛꯑꯣ ꯍꯥꯏꯌꯣ ꯏꯇꯩꯃ ꯇꯅꯤꯛ ꯃꯤꯅꯒ ꯃꯥꯒꯤ ꯕꯣꯔꯥ ꯄꯥꯛꯅꯝ ꯍꯥꯎꯋꯤ ꯀꯥꯏꯅꯒ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯣꯃꯣꯅꯣꯛꯅ ꯕꯣꯔꯥꯗꯨ ꯈꯥꯡꯗꯨꯗꯒꯤ ꯖꯔꯞ ꯑꯗꯨꯅ ꯂꯧꯈꯠꯂꯒ ꯈꯨꯝꯂꯛꯏ ꯁꯦꯡꯂꯕ꯭ꯔꯣ ꯅꯈꯣꯏꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯨꯕ ꯐꯩꯖꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯖꯤꯟꯅꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯅꯤ ꯃꯨꯕꯅ ꯍꯥꯎꯔꯒ ꯂꯩꯔꯕꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯥꯏꯖꯤꯟꯅꯔꯨꯅꯤ ꯏꯇꯩꯃ ꯃꯤꯅ ꯍꯥꯏꯅꯔꯤ ꯏꯇꯩꯃꯒꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯄꯥꯛꯅꯝꯁꯦ ꯃꯇꯝ ꯑꯀꯛꯅꯕ ꯂꯩꯇꯕꯅꯤꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯎ ꯐꯪ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎ ꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯏꯇꯩꯃꯒꯤ ꯀꯦꯂꯤ ꯆꯅꯥ ꯑꯉꯧꯕꯗꯣ ꯑꯗꯨꯅꯤ ꯌꯥꯝ ꯄꯥꯝꯂꯤꯕꯁꯦ ꯐꯩꯖꯥꯎꯅ ꯑꯗꯣ ꯏꯇꯩꯃ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯌꯥꯝ ꯂꯩꯗ ꯐꯩꯖꯥꯎ ꯑꯩꯅꯗ ꯁꯦꯝꯂꯒ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯤꯁꯦ 5-6ꯇꯤ ꯁꯨꯔꯕꯅꯤ ꯃꯨꯕꯁꯤꯔꯣ ꯇꯧꯔꯛꯏ ꯃꯇꯥꯎ ꯐꯩꯖꯥꯎꯗ ꯇꯥꯟꯖꯥ ꯆꯥꯔꯦ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯆꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ ꯏꯇꯥꯎꯒꯤꯅ ꯃꯊꯪꯗ ꯀꯣ ꯇꯅꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯣꯔꯥꯗꯨ ꯇꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯃꯨꯕ ꯐꯩꯖꯥꯎ ꯁꯦ ꯕꯣꯔꯥ ꯂꯧꯔꯨ ꯂꯥꯛꯑꯣ ꯄꯥꯛꯅꯝꯗꯤ ꯆꯥꯔꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯃꯨꯕꯅ ꯆꯥꯅꯤ ꯏꯇꯩꯃ ꯌꯨꯝꯗꯁꯨ ꯄꯨꯈꯤꯗꯣꯏꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯕꯥꯖꯤꯗ ꯏꯇꯩꯃꯒꯤ ꯌꯦꯅꯝ ꯄꯥꯛꯅꯝꯁꯦ ꯃꯍꯥꯎ ꯇꯪꯍꯟꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯈꯥꯛꯄꯤꯔꯒꯦꯀꯣ 2-3 ꯂꯩꯔꯤꯁꯦ ꯍꯣꯏ ꯏꯇꯩꯃ ꯕꯣꯔꯥꯗꯨ ꯆꯥꯅ ꯍꯥꯏꯔꯛꯏ ꯐꯩꯖꯥꯎꯅ ꯏꯇꯩꯃ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯁꯦꯝꯕꯤꯔꯣ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦ ꯅꯅꯥꯎꯅ ꯇꯅꯤꯛ ꯅꯣꯛꯂꯗꯨꯅ ꯍꯪꯂꯛꯏ ꯀꯔꯝꯕ ꯃꯤꯗꯥ ꯄꯥꯝꯒꯦ ꯐꯩꯖꯥꯎ इमुंग कोइबा हिबु नुपी ओइना पामी दैबा नुपी आइसिदी इमुंग कोइबा हिबुदुनि मरुद इमुंग बु कोइबा हिरदि यारब्रो फैजाव मसक थीरसो इतेमा यामना फजद्रसु खितंगदि फजबा पामी मसक हयवाई थबक हलकपदा मसक तु उरगा अवाबा फनम थबक वाना सुरगा हलकपदा मसक इथि इथि गई दादा चाक लोइजरे काइन हायरक्लबदि खोइदौ सौनिंदौ मा नंगना पाम नुपीदो लैरे फैजाव वारुरनु असेंबगिरो इतेमा होइने असेंबगिनि अैना मुक लक्नखिद्रो नंगोंदा फैजाव मताव मुबदा सिरोल तौदुना हाइरई इदो नंगिसु हाइहौरदना हाइरिङैसिददुदि इदो अैदि कोना तपना सेमनगि इतावगि हानुमति येंखिगे गाइदे दुसु इदो बोरा साबा लोइरदुना सेल पिथोक्लमलगा पाक्नम लैदुना हनख्रे पाखंग अनिदु तनिक पाखंग अनिदुना सखिबदु येंगदुना तपलब हाइहौई पाखंगना पाम पाक्नम सिसु ओकाक पाम जानिको नुपी लैरदि हाइदोख्रे फैजाव कदाइदगी नुपीनो अैना मागी सेमबिदोइसि बहुसे ngarang nahan tasu ama semkhibada mangairi kanadi sidi ekhoi makha thanggi leisabi masa pepe do madoina sembirage made angangnina aina haibada soina yarakani khang leisabi aribigina pakhang masa sembi pakhang sarigina leisabi masa sembi tunglomdagi thambalna yam nok ledai naw khoidi thawai tana wachit pharabanina noklamba sab leplaga tanik masin paithok tuna khumlei aina nokpa pana biriru isia kaithelda bora yolugidi haide aduga soida migi sitra kuptra yenglaga leiramine thambal makhut oiduna makhwang metlaga makhut yeduna kudombi thinduna haire ai tani nangna nangi thongal sida namaida khra taising yeksilaga bora yon sinbadagi aigi bora sitribase adugini khanglabra kariya adumna kari hainu isi thambal nangsu laitu na sarupa de matagum haining bahaiba ngangning mangangbado tawbinu angang ne haidana su usita basu tawbinuda aisu sa khrabu nungsa sida humang taba makai hotnari ni asum ni isi su hotnauna wa ngang badi ising litje ne mongnaw nang mongnaw oirasu yumbo pu bangam na hotna jari ni pasida isi ni yengsin pham thokte aina aigi thongal da khara keraga bora ka ngau yonbada atuk sauri du bu kaigino isi su keraga yolo yadro sanna no bina kiba mankai saudra karino mi to ba moiram labasu adumak sauni ayuki sage tokpaga bora yon bathok sibu kanagi lamda satnagi tanik sitha nokladuna oh ngasai dagi sina sauri sidi aina bora ngana yon bagi oire adudi siesu ngana thoraklaga yolo yadro nangna ngata thoklaga yon khrabani na aigi sitre kausilo dana dudi siesu isigi bora sitnaba nangna numidang oiramda bora du yolabadi aisu sitaba tawroi tanik ise thambal pot ama yonbada pot yon bisingdo magi yoli bisinga sitning mangak ni loina adugum na isu sitning ba kaubani na nganda bora yon mathok laini isi su aingon degi hena sitning labadi mamlingai dawgat laga yolu kaino
ꯃꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕꯁꯦ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯧꯒꯠꯂꯛꯑꯦꯗ ꯑꯩꯅ ꯆꯠꯂꯒꯦ ꯈꯨꯠꯁꯦ ꯑꯃꯨꯛ ꯌꯥꯎꯔꯨꯔꯒ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕꯅꯤ ꯆꯠꯂꯣ ꯏꯆꯦ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯤ ꯕꯣꯔꯥꯒꯗꯣ ꯈꯥꯡ ꯃꯅꯨꯡꯗꯨꯗ ꯀꯥꯔꯝꯃꯅꯤ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯔꯤꯅꯤ ꯀꯥꯏꯅ ꯍꯅꯨꯕꯤꯁꯤꯗꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯈꯔꯗꯣ ꯆꯔꯨ ꯄꯨꯟꯕ ꯂꯣꯏꯔꯗꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃ ꯊꯤꯔꯗꯨꯅ ꯄꯣꯊꯥꯔꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯇꯥ ꯈꯣꯏꯃꯨ ꯉꯁꯥꯏꯒꯤ ꯅꯣꯕꯥꯞꯇꯨꯗꯤ ꯀꯗꯥꯏ ꯊꯅꯝꯃꯒꯦ ꯄꯣꯔꯒ ꯄꯨꯔꯛꯏ ꯑꯗꯨ ꯈꯣꯛꯂꯒ ꯆꯥꯁꯤ ꯈꯣꯛꯄꯒꯤꯗꯃꯛꯇꯤ ꯅꯣꯏ ꯇꯧꯔꯣꯍꯦ ꯅꯌꯥꯝꯕꯗꯤ ꯉꯥꯏꯍꯥꯛꯇ ꯇꯤꯡꯊꯣꯛꯀꯤ ꯈ꯭ꯋꯥꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯇꯤꯡꯊꯣꯛꯂꯒ ꯍꯤꯞꯄꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯒ ꯇꯥꯗꯅ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯒꯦ ꯇꯥ ꯈꯣꯏꯃꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯣꯡ ꯈꯔ ꯁꯦꯒꯥꯏꯕꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯊꯝꯃꯤ ꯑꯁ ꯇꯥ ꯈꯣꯏꯃꯨꯒꯤ ꯋꯥꯊꯤꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨ ꯇꯥ ꯈꯣꯏꯃꯨ ꯏꯃꯥ ꯏꯄꯥ ꯑꯃ ꯂꯩꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯁꯦꯜ ꯀꯟꯅ ꯇꯥꯟꯁꯤꯜꯂꯤꯁꯤꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯌꯥꯝꯁꯤꯒꯤ ꯏꯅꯥꯎ ꯅꯪꯕꯨ ꯇꯥ ꯈꯣꯏꯃꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯦꯜꯁꯦ ꯆꯪꯐꯝ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯂꯩ ꯌꯥꯝꯅ ꯂꯩ ꯑꯁ ꯑꯗꯨꯗꯤ ꯅꯨꯄꯤꯒꯁꯤ ꯊꯤꯍꯩꯕ ꯖꯥꯠ ꯅꯠꯇꯦꯅꯦꯀꯣ ꯉꯟꯇꯥꯅꯒ ꯑꯗꯨꯅꯅꯤ ꯑꯍꯜꯁꯤꯡꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯗꯣ ꯅꯣꯕꯥꯞ ꯈꯣꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯅꯣꯕꯥꯞ ꯆꯥꯔꯁꯤ ꯑꯩꯗꯤ ꯍꯧꯔꯦꯍꯦ ꯇꯤꯟꯁꯦ ꯉꯁꯥꯏꯗꯤ ꯑꯣꯔꯣꯔꯣ ꯇꯥꯔꯕꯅꯤ ꯇꯅꯤꯛ ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯌꯣꯡꯆꯥꯛ ꯃꯔꯨꯗꯨꯁꯨ ꯈꯣꯛꯂꯤ ꯉꯥꯡꯗꯅ ꯂꯝ ꯊꯥꯞꯅ ꯆꯔꯨ ꯄꯨꯟꯕ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯕꯣꯔꯥ ꯀꯩꯀꯥ ꯌꯣꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯆꯔꯨ ꯄꯨꯟꯕꯅꯕꯨ ꯁꯦꯜ ꯀꯌꯥꯝꯕꯨ ꯇꯥꯜꯂꯝꯗꯣꯏꯅꯣ ꯈꯪꯗꯦ ꯈꯣꯏꯃꯨ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯇꯅꯤꯛ ꯑꯩ ꯍꯜꯂꯦ ꯊꯣꯡ ꯍꯥꯡꯉꯣꯍꯦ ꯍꯣꯏ ꯍꯥꯡꯉꯒꯦ ꯊꯣꯡꯒꯤ ꯄꯣꯔꯣꯟꯗꯨ ꯁꯠꯇꯨꯅ ꯍꯥꯡꯉꯤ ꯇꯅꯤꯛ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯉꯁꯤꯅ ꯂꯣꯏꯁꯤꯜꯂꯤ ꯆꯔꯨ ꯄꯨꯟꯕꯁꯨ ꯍꯌꯦꯡꯒꯤ ꯃꯈꯥꯛ ꯑꯃꯨꯛ ꯊꯝꯂꯕꯗꯤ ꯃꯇꯝ ꯃꯥꯡꯂꯅꯤ ꯍꯥꯏꯗꯅ ꯅꯝꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ ꯍꯦꯛꯇ ꯏꯔꯨꯖꯕꯤꯗꯣꯏꯔꯥ ꯎꯃꯥꯡ ꯉꯥꯛꯇꯅꯤ ꯏꯁꯥꯁꯦ ꯂꯨꯊꯣꯛꯀꯦ ꯑꯗꯨꯗꯤ ꯆꯥꯛꯁꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯤꯔꯒꯦꯀꯣ ꯁꯥꯅ ꯆꯥꯅꯕ ꯍꯣꯏ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯈꯤꯒꯦ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯀꯝꯂꯥꯀꯁꯦ ꯆꯣꯛꯊꯔ ꯄꯣꯠꯅꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯁꯟ ꯒꯥꯔꯤ ꯑꯃ ꯅꯦꯛꯂꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯥꯗ꯭ꯔꯤꯅꯤꯅꯦ ꯁꯟ ꯒꯥꯔꯤꯗ ꯆꯠꯁꯦꯗꯣ ꯌꯥꯗꯕ ꯃꯣꯏ ꯂꯩꯍꯧꯔꯒ ꯅꯪ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯗꯨꯕꯨ ꯄꯨꯜꯂꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯦꯛ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯜꯂꯤꯉꯩ ꯆꯥꯛꯈꯨꯝ ꯃꯤꯔꯥꯡ ꯀꯥꯔꯛꯀꯅꯤꯀꯣ ꯅꯨꯄꯥ ꯀꯥꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯒꯦ ꯉꯁꯥꯏ ꯄꯀꯣꯔꯥ ꯊꯣꯡꯕꯗꯣ ꯃꯇꯨꯝ 3 ꯂꯦꯝꯃꯤ ꯃꯍꯤ ꯈꯔꯒ ꯑꯗꯨꯗ ꯏꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯂꯩꯕꯗꯣ ꯇꯤꯡꯂꯒ ꯈꯣꯛꯂꯤ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯅꯕ ꯄꯛꯀꯥ ꯇꯥꯔꯍꯦ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯅꯤꯡꯂꯒ ꯂꯩꯔꯝꯕꯒ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇꯥꯔꯛꯄꯅꯤ ꯅꯍꯥꯟ ꯅꯪꯕꯨ ꯏꯇꯩꯃ ꯊꯝꯕꯥꯜꯒ ꯈꯠꯅꯕ꯭ꯔꯣ ꯁꯤꯟ ꯈꯔꯗꯨ ꯈꯨꯝꯅꯕꯅꯤ ꯈꯨꯠ ꯁꯥꯒ ꯌꯧꯅꯕ ꯅꯠꯇꯦꯗ ꯂꯩꯀꯥꯏꯅꯦꯅ ꯇꯧꯔꯤꯁꯤꯅ ꯀꯛꯆꯦꯡ ꯃꯆꯥ ꯑꯃ ꯁꯤꯕ ꯐꯥꯎꯕ ꯃꯤꯖꯥꯎ ꯑꯃ ꯁꯤꯕꯗꯧꯅ ꯄꯥꯎ ꯇꯝꯃꯤꯗꯣ ꯍꯦꯛ ꯇꯧ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯆꯤꯟ ꯀꯜꯂꯦꯅ ꯂꯩꯖꯔꯤꯕ ꯏꯇꯩꯃꯗꯨꯒ ꯈꯠꯅꯔꯨꯏꯅ ꯑꯃꯨꯛ ꯕꯣꯔꯥ ꯉꯟꯇꯥ ꯌꯣꯟꯕ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯁꯤꯠꯇ꯭ꯔꯤ ꯁꯤꯅꯤꯗꯅ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯤꯠꯅꯕ ꯃꯝꯂꯤꯉꯩꯗꯒꯤ ꯌꯣꯜꯂꯣꯅ ꯍꯥꯏꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯆꯥꯛ ꯊꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯒꯦ ꯉꯁꯤꯗꯤ ꯐꯩꯖꯥꯎ ꯌꯥꯝ ꯉꯟꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯉꯛꯅ ꯍꯪꯂꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯃꯣꯠꯅꯔꯒ ꯂꯩꯕ ꯅꯪꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯟꯅꯒ ꯊꯣꯛꯂꯛꯏꯁꯤꯅ ꯀꯥꯏꯗꯅꯣ ꯅꯃꯧ ꯅꯨꯄꯤ ꯎꯅꯔꯨꯒꯦꯕ ꯁꯛꯇꯥ ꯅꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯗꯨꯕꯣ ꯈꯪꯅꯤꯡꯉꯤꯅꯦ ꯃꯁꯛꯇꯣ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯈꯪꯉꯣꯏꯃ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯔꯤꯅꯦꯕ ꯁꯦꯜ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯧꯗꯅ ꯍꯌꯦꯡ ꯈꯨꯠꯁꯨꯃꯟ ꯐꯪꯅꯀꯥꯟꯗ ꯁꯤꯟꯕꯤꯒꯦ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯇꯩꯃ ꯇꯅꯤꯛꯀꯤ ꯄꯣꯠꯐꯝꯗꯒꯤ ꯄꯥꯛꯅꯝꯗꯣ ꯂꯩꯕꯤꯔꯒꯦ ꯍꯥꯏꯋꯥꯅꯤꯗ ꯌꯥꯗ꯭ꯔ ꯇꯣꯛꯆꯧꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯀꯥꯞ 1-2 ꯆꯠꯄ ꯍꯧꯏ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯁꯦꯜ ꯍꯥꯏꯗꯣ ꯄꯥꯛꯅꯝ ꯂꯩꯅꯕꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯁꯦꯜ ꯂꯩꯔꯝꯃꯅꯤꯅꯦ ꯍꯩ ꯄꯥꯛꯅꯝꯗꯣ ꯉꯁꯤꯗꯤ ꯃꯀꯛ ꯑꯃꯈꯛ ꯂꯩꯔꯛꯀꯅꯨ 2-3 ꯂꯩꯔꯛꯎꯀꯣ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯁꯦꯜꯗꯣ 2ꯅꯤ ꯑꯃꯅ ꯑꯩꯒꯤ ꯑꯋꯥꯃꯜ ꯑꯣꯏꯖꯔꯒꯦ ꯑꯃꯅ ꯏꯃꯥꯒꯤ ꯄꯥꯛꯅꯝ ꯂꯩꯔꯛꯂꯅꯤ ꯆꯠꯂꯦ ꯏꯃꯥ ꯁꯦꯜ ꯑꯃꯒꯤ ꯄꯥꯛꯅꯝ ꯀꯌꯥ ꯇꯧꯔꯤꯕ 2 ꯇꯧꯏ 이마기네 하르가 ꯑꯗꯨꯝ ꯇꯧꯍꯜꯂꯛꯀꯦꯗꯣ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯐꯩꯖꯥꯎ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨ ꯌꯦꯡꯗꯅ ꯍꯩ ꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯅꯌꯥ ꯌꯥꯃꯥꯡꯗꯣ ꯇꯦꯛꯆꯅꯤꯀꯣ ꯐꯩꯖꯥꯎ ꯁꯦꯜꯗꯨ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯃꯥꯗ ꯂꯥꯎꯔꯝꯃꯤ ꯇꯦꯛꯂꯒꯅ ꯏꯃꯥꯗꯒꯤ ꯍꯦꯛ ꯍꯥꯞꯂꯒ ꯂꯣꯏꯔꯤ ꯌꯥꯒꯤ ꯋꯥꯕꯨ
ꯑꯁꯨꯝ ꯇꯧꯅ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯃ ꯇꯅꯤꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯇꯅꯤꯛꯅ ꯃꯆꯨ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯍꯥꯏꯖꯤꯟꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯄꯪꯊꯈ꯭ꯔꯦ꯫ ꯇꯅꯤꯛꯅ ꯃꯆꯨ ꯈꯔ ꯍꯦꯟꯅ ꯊꯥꯛꯆꯤꯟꯕꯗ ꯐꯩꯖꯥꯎꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯥꯎ ꯐꯩꯖꯥꯎꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤꯅ ꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯥꯏꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯇꯅꯤꯛ ꯉꯥꯡꯗꯨꯅ ꯄꯀꯧꯔꯥꯗꯨ ꯍꯧꯔꯦ꯫ ꯇꯅꯤꯛꯀꯤ ꯕꯣꯔꯥ ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯁꯦꯝꯒꯟꯕꯤ ꯇꯅꯤꯛ ꯍꯥꯏꯗꯅ ꯏꯃꯤꯡ ꯆꯠꯈꯤꯗꯅꯀꯣ ꯑꯩꯕꯨ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯐꯩꯖꯥꯎꯒꯤꯗꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯩꯅ ꯁꯦꯝꯕꯤꯈ꯭ꯔꯦ꯫ ꯃꯥꯏ ꯃꯨꯕ ꯍꯥꯏꯗꯨꯒꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯁꯦꯝꯗꯣꯏꯁꯤꯕꯣ? ꯐꯅꯗꯤ ꯌꯥꯝꯂꯝꯃꯅꯤ ꯑꯩꯅ ꯕꯣꯔꯥ ꯍꯦꯛ ꯌꯣꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯁꯦꯝꯂꯒ ꯅꯨꯄꯤ ꯊꯤꯕ ꯈꯪꯍꯟꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤ꯫ ꯊꯝꯕꯥꯜꯗꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯕꯣꯔꯥ ꯌꯣꯟꯕꯒ ꯊꯣꯛꯇꯕ ꯃꯈꯩ ꯇꯅꯤꯛꯀꯤ ꯄꯣꯠꯐꯝꯗ ꯕꯣꯔꯥ ꯆꯥꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯕ ꯐꯟꯁꯥꯡ ꯑꯗꯨꯗ ꯐꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯅꯤꯛ, ꯅꯪꯒꯤ ꯃꯃꯤꯡ ꯆꯠꯄꯤ ꯕꯣꯔꯥꯗꯨ ꯑꯩꯒꯤꯁꯨ ꯄꯤꯔꯛꯎ꯫ ꯀꯌꯥꯒꯤꯅꯣ ꯏꯆꯦ? ꯈꯔ ꯍꯥꯟꯅ ꯄꯤꯔꯛꯎ, ꯃꯍꯥꯎ ꯌꯦꯡꯒꯦ, ꯍꯣꯔꯦꯟ ꯍꯧꯔꯝꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯤꯕ ꯄꯥꯝꯃꯨꯅꯤ ꯑꯃꯨꯛ꯫ ꯇꯅꯤꯛ ꯅꯣꯛꯂꯗꯨꯅ, ꯍꯩꯃ, ꯑꯗꯨꯗꯤ ꯏꯆꯦꯒꯤꯁꯦ ꯑꯩꯒꯤꯗ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ, ꯃꯍꯥꯎꯁꯤ ꯀꯝꯗꯧꯒꯦꯅ ꯌꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤꯅ꯫ ꯍꯣ ꯃꯥꯅꯦ ꯃꯥꯅꯦ, ꯃꯤꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯅꯕꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯕꯣꯔꯥꯅꯣ? ꯃꯆꯨꯕꯨ ꯃꯥꯟꯅꯗꯦꯅꯦ ꯑꯃꯠꯇ꯫ ꯃꯤꯅ ꯈꯔ ꯆꯥꯕꯤꯔꯤꯉꯩꯁꯤꯗ ꯌꯣꯜꯍꯧꯒꯦꯅ ꯑꯅꯧꯕ ꯃꯈꯜ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯛꯏꯁꯤ꯫ ꯍꯥꯟꯅꯗꯤ ꯃꯔꯣꯏ ꯕꯣꯔꯥ ꯈꯛ ꯍꯧꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ, ꯈꯖꯤꯡ ꯕꯣꯔꯥ, ꯈꯥꯃꯦꯟ ꯕꯣꯔꯥꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯀꯦꯂꯤ ꯆꯅꯥ ꯄꯀꯧꯔꯥ, ꯑꯗꯨꯗꯒꯤ ꯁꯤꯡꯖꯨꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯤ꯫ ꯏꯆꯦꯒꯤꯗꯤ ꯀꯔꯝꯕ ꯄꯤꯔꯧꯒꯦ? ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯍꯦꯛ ꯄꯤꯔꯛꯑꯣ, ꯃꯍꯥꯎ ꯌꯦꯡꯒꯦ꯫ ꯃꯤꯅ ꯄꯥꯛꯅ ꯆꯥꯅꯗꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯅꯤꯛ ꯕꯣꯔꯥꯗꯨ ꯇꯝꯗꯨꯅ ꯄꯤꯔꯛꯏ ꯊꯝꯕꯥꯜꯒꯤ꯫ ꯊꯝꯕꯥꯜ ꯕꯣꯔꯥꯗꯨ ꯃꯍꯥꯎ ꯂꯩꯅ ꯁꯥꯏꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯕꯣꯔꯥ ꯍꯧꯕꯗꯤ ꯑꯗꯨꯝ ꯍꯩꯕꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯇꯅꯤꯛ ꯍꯥꯏꯕꯤꯁꯤ, ꯃꯥꯒꯤ ꯈꯖꯤꯡ ꯕꯣꯔꯥꯁꯦ ꯃꯒꯨꯟ ꯑꯃ ꯂꯩ, ꯁꯥꯏꯕꯗ ꯑꯣꯏꯅꯝꯃꯤ꯫ ꯈꯣꯏꯃꯨ ꯁꯤꯡ ꯃꯄꯨꯜꯗꯨ ꯊꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯆꯉꯥꯡ ꯑꯁꯥꯕꯗꯨ ꯍꯩꯔꯧ ꯇꯅꯤꯛ꯫ ꯍꯣꯏ ꯍꯩꯔꯛꯂꯒꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ, ꯋꯥꯔꯝꯃꯅꯤ ꯅꯨꯄꯥ꯫ ꯈꯣꯏꯃꯨ ꯊꯝꯕꯥꯜ ꯂꯩꯔꯝꯕ ꯎꯕꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯆꯥꯟꯅꯩ, ꯎꯔꯒ ꯀꯧꯗ꯭ꯔꯕꯗꯤ ꯐꯖꯔꯣꯏ ꯈꯟꯗꯨꯅ ꯀꯧꯔꯛꯏ, ꯏꯇꯩꯃ, ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯂꯥꯛꯑꯝꯃꯤꯅꯤꯅꯦ ꯈꯣꯏꯃꯨ, ꯇꯅꯤꯛꯀꯤ ꯕꯣꯔꯥꯁꯦ ꯃꯃꯤꯡ ꯌꯥꯝ ꯆꯠꯈ꯭ꯔꯦ, ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯍꯥꯎ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯏꯇꯩꯃꯁꯤ꯫ ꯆꯥꯕꯤꯌꯨ ꯏꯇꯩꯃ꯫ ꯆꯥꯔꯤ ꯈꯣꯏꯃꯨ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ꯫ ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯕ꯭ꯔꯣ? ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯒ ꯆꯔꯨ ꯄꯨꯟꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯕꯣꯔꯥ ꯌꯣꯟꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯂꯩꯔꯦ ꯏꯇꯩꯃ꯫ ꯃꯥꯒꯤꯁꯤꯁꯨ ꯁꯤꯠꯂꯦꯗꯣ꯫ ꯑꯗꯨꯅꯔꯥ ꯍꯥꯟꯅꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯂꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯕꯣꯔꯥ ꯌꯣꯜꯂꯤꯁꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯕꯣꯔꯥ ꯐꯪꯍꯜꯂꯒꯦ ꯇꯧꯕꯅꯤꯗ ꯏꯇꯩꯃ꯫ ꯀꯔꯤ ꯀꯥꯏꯒꯦꯁꯤꯕꯣ? ꯀꯥꯏꯗꯦ, ꯅꯣꯏꯅ ꯕꯣꯔꯥ ꯌꯣꯟꯕꯗ ꯊꯋꯥꯏ ꯌꯥꯎꯕꯁꯤ ꯎꯕꯗ ꯏꯇꯩꯃꯗꯤ ꯕꯣꯔꯥꯒ ꯌꯣꯟꯕ ꯇꯣꯛꯊꯣꯛꯂꯒ ꯅꯣꯏꯒꯤꯁꯤꯗ ꯆꯥꯕ ꯂꯥꯛꯏꯁꯤꯅꯤ꯫ ꯇꯅꯤꯛ ꯄꯥꯛꯅꯝ ꯅꯝꯅꯕꯗꯨ ꯇꯣꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯉꯥꯡꯂꯤ꯫ ꯁꯤꯠꯇꯕꯒꯤ ꯇꯣꯛꯂꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯃꯆꯤꯟꯁꯤꯅ꯫ ꯄꯣꯠ ꯑꯃ ꯌꯣꯟꯕꯗ ꯁꯤꯠꯀꯗꯕ, ꯃꯤꯅ ꯄꯥꯛꯅ ꯌꯣꯟꯅꯗꯕ ꯌꯣꯟꯒꯦꯗꯤ ꯈꯟꯗꯦ, ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯣꯏꯒꯤ ꯑꯃꯨꯛꯇꯣꯏꯕ꯫ ꯊꯝꯕꯥꯜ ꯈꯣꯏꯃꯨꯗ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯁꯦꯜꯗꯨ ꯎꯄꯨ ꯄꯥꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ, ꯈꯖꯤꯡ ꯂꯩꯇ꯭ꯔꯦꯅꯦ ꯅꯨꯄꯤ, ꯑꯗꯨꯗꯤ ꯈꯔ ꯂꯩꯕꯤꯔꯨꯆꯣ ꯀꯩꯊꯦꯜꯗꯒꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯈꯖꯤꯡ ꯕꯣꯔꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯨꯔꯒꯦꯀꯣ꯫ ꯁꯦꯜꯗꯣ ꯂꯦꯝꯃꯗꯤ ꯉꯥꯔꯤꯗꯣ ꯈꯔ ꯌꯥꯎꯕꯤꯔꯛꯑꯣ, ꯄꯥꯛꯅꯝꯗ ꯍꯥꯞꯅꯕ꯫ ꯍꯣꯏ, ꯉꯥꯔꯤꯗꯣ ꯑꯍꯥꯎꯕ ꯈꯟꯕꯤꯔꯛꯎꯀꯣ꯫ ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯉꯥꯏ ꯅꯪꯅ ꯈꯜꯂꯤꯕ꯫ ꯉꯥꯡꯗꯅ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯕꯣꯔꯥ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯔꯝ ꯊꯛꯂꯝꯒ ꯈꯪꯗ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯄꯣꯠꯐꯝꯗ ꯊꯣꯛꯅꯕ ꯍꯣꯠꯅꯕ, ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ, ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯔꯛꯄꯗ ꯈꯣꯏꯃꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯨꯕ꯫ ꯑꯁꯨꯝ ꯇꯧꯅ ꯄꯤꯛꯇꯛ ꯐꯝꯂꯝꯕ ꯄꯣꯠꯐꯝꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯅ ꯐꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯤꯅ ꯁꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯅꯤꯛꯀꯤ ꯕꯣꯔꯥꯕꯨ ꯆꯥꯕ ꯂꯥꯛꯅꯔꯤ꯫ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯃꯨꯕ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯥꯎ ꯐꯩꯖꯥꯎꯒꯤ ꯌꯨꯝ ꯇꯝꯅ꯫ ꯐꯩꯖꯥꯎꯗꯤ ꯁꯣꯝꯗ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜꯒ ꯁꯦꯠꯇꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯅꯥꯛꯇꯗ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯗꯨ
ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯐꯩꯖꯥꯎ, ꯏꯃꯥ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯅꯪ ꯎꯕꯗ꯫ ꯅꯃꯥꯁꯤ ꯃꯤꯠ ꯅꯥꯔꯦ, ꯁꯤꯗ ꯊꯣꯛꯂꯧ ꯂꯥꯛꯎ, ꯄꯥꯈꯣꯟ ꯑꯝꯇ ꯁꯤꯒꯦ꯫ ꯆꯥꯛꯈꯨꯝꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯅꯪꯕꯣ, ꯍꯥ? ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤꯗ ꯏꯃꯥ꯫ ꯊꯣꯛꯂꯒꯦ, ꯏꯟꯁꯥꯡ ꯃꯟꯕ ꯂꯣꯏꯗꯧꯔꯦ꯫ ꯆꯥꯛꯁꯤꯕꯨ ꯃꯧꯅ ꯊꯣꯡꯂꯤꯕꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯊꯣꯡꯂꯤꯔꯣ, ꯍꯥ? ꯀꯅꯥ ꯊꯣꯡꯉꯤꯅꯣꯕ? ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕꯅꯤ ꯏꯃꯥ, ꯑꯩꯅ ꯏꯟꯁꯥꯡ ꯃꯟꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤꯗ ꯅꯃꯧ ꯅꯨꯄꯤꯒꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯃꯨꯕ ꯃꯇꯥꯎꯕꯨ ꯀꯧꯗꯅ ꯂꯥꯛꯏ, "ꯏꯇꯥꯎ ꯐꯩꯖꯥꯎ." ꯅꯇꯥꯎ ꯃꯨꯕꯁꯨ ꯂꯥꯛꯂꯤ ꯃꯥꯜꯂꯦ꯫ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯥꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯅꯦꯝꯄꯣꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯥꯕꯨ ꯇꯥꯜꯂꯛꯏ, "ꯇꯥ ꯐꯩꯖꯥꯎ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯣꯅ, ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ꯫ ꯑꯩ ꯏꯀꯥꯏꯕ ꯏꯃꯥꯅ ꯁꯨꯝꯅ ꯉꯥꯡꯕꯁꯤ꯫ ꯆꯠꯂꯣꯍꯦ, ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯨꯅ ꯍꯦꯜꯂꯝꯗꯣꯏꯅꯤ, ꯄꯥꯕꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯇꯥ ꯐꯩꯖꯥꯎ ꯅꯪꯕꯣ." "ꯑꯣ ꯆꯠꯂꯦ." ꯐꯩꯖꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯎ ꯃꯨꯕꯗꯨ ꯃꯪꯒꯣꯜ ꯃꯆꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯂꯕ꯭ꯔꯣ? ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ?" "ꯃꯣꯔꯥꯗ ꯐꯝꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯇꯥꯎ. ꯏꯇꯥꯎꯗꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ. ꯏꯇꯥꯎ, ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯒ ꯈꯪꯂꯛꯀꯅꯤ. ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯗꯨꯒ ꯄꯛꯄꯨ ꯄꯛꯆꯔꯤꯅꯦ." "ꯑꯁꯦꯡꯕꯩꯔꯣ ꯏꯇꯥꯎ? ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ?" "ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯇꯥꯎ? ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯏꯇꯩꯃ ꯇꯅꯤꯛꯇ ꯍꯥꯏꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕ?" "ꯑꯁ, ꯑꯗꯨꯒꯤꯅꯦꯅꯦ ꯂꯥꯛꯏꯁꯤ ꯏꯇꯥꯎ. ꯏꯇꯩꯃꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯣꯔꯥ ꯌꯣꯟꯕꯗ ꯃꯃꯤꯡ ꯀꯥ ꯍꯦꯟꯅ ꯆꯠꯈꯤꯕꯗꯒꯤ꯫ ꯀꯨꯏꯔꯗꯥꯏꯅ ꯍꯥꯏꯅꯈꯤꯕ. ꯑꯩꯒꯤ ꯀꯨꯆꯨꯈꯔ ꯃꯨꯕꯁꯤꯗ ꯑꯣꯏꯔꯤꯔꯥ ꯈꯪꯗꯦ, ꯅꯨꯄꯤ ꯑꯝꯇ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯥꯎ? ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯁꯨ. ꯄꯨꯟꯁꯤꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯁꯤꯈꯤꯗ꯭ꯔꯥ ꯈꯪꯗꯦ. ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ ꯑꯗꯨꯝꯅꯒ ꯁꯤꯈ꯭ꯔꯗꯤ. ꯏꯇꯩꯃꯗ ꯅꯝꯗꯅ ꯑꯃ ꯁꯦꯝꯃꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ?" "ꯍꯥꯏꯔꯕꯅꯤ, ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ. ꯏꯇꯩꯃꯅ ꯕꯣꯔꯥ ꯌꯣꯜꯂꯛꯄꯗꯒꯤ ꯅꯨꯄꯤ ꯁꯦꯝꯗꯅ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯕꯁꯤ ꯌꯥꯝꯂ ꯃꯥꯜꯂꯦ. ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ." "ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯂꯩꯁꯥꯕꯤ ꯑꯃ ꯁꯦꯝꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯏꯇꯩꯃꯗ ꯏꯇꯥꯎ. ꯃꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯊꯣꯛ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯏꯇꯥꯎ, ꯄꯪꯒꯅꯨ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯍꯥꯏꯔꯨꯁꯤ." "ꯍꯣꯏ, ꯍꯥꯏꯔꯨꯁꯤ ꯏꯇꯥꯎ. ꯑꯗꯣ ꯅꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯍꯧꯔꯤ, ꯑꯗꯨ ꯆꯥꯔꯒ ꯆꯠꯂꯁꯤ. ꯏꯇꯩꯃ ꯇꯅꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯕꯣꯔꯥ ꯌꯣꯜꯂꯦ ꯍꯥꯏꯅ ꯇꯥꯏ." "ꯌꯣꯜꯂꯤ. ꯕꯣꯔꯥꯒꯁꯦ ꯃꯈꯜ. ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯇꯣꯞꯄ ꯊꯕꯛꯀ ꯁꯨꯈꯤꯗ꯭ꯔꯦ. ꯕꯣꯔꯥ ꯇꯝꯕ ꯌꯥꯎꯗꯅ ꯂꯩꯈ꯭ꯔꯦ." "ꯏꯇꯩꯃ ꯇꯅꯤꯛ ꯍꯣꯏꯗꯧꯅ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯁꯨ ꯕꯣꯔꯥ ꯌꯣꯜꯂꯗ꯭ꯔꯥ ꯈꯪꯗꯦ. ꯁꯤꯠꯂꯅꯤ ꯌꯥꯝ." "ꯏꯔꯦ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ. ꯀꯅꯥꯅ ꯈꯪꯕ, ꯑꯩꯈꯣই ꯏꯇꯩ ꯏꯅꯥꯎꯅ ꯍꯦꯟꯅ ꯃꯤꯡ ꯆꯠꯈꯤꯕꯁꯨ ꯏꯇꯩꯃ ꯇꯅꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯒꯤ." "ꯌꯥꯔꯦ, ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏ. ꯏꯇꯥꯎ ꯆꯥꯔꯒ ꯊꯣꯛꯂꯣ." "ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦ ꯑꯩ. ꯕꯥꯖꯤꯗꯣ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯝꯃꯅꯤ." "ꯍꯣꯏ, ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯡꯂꯒꯦ ꯑꯗꯨꯗꯤ ꯏꯇꯥꯎ." ꯈꯣꯏꯃꯨ ꯁꯤꯡꯗꯨ ꯈꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯏ꯫ "ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯈ꯭ꯋꯥꯡ ꯌꯥꯡꯂꯦꯟꯒꯁꯦ ꯇꯦꯛꯂꯦꯍꯦ ꯅꯨꯄꯤ." "ꯇꯦꯛꯇꯅꯕ ꯃꯣꯔꯥ ꯑꯁꯥꯕ ꯂꯩꯖꯔꯦ. ꯇꯥꯟꯕ ꯌꯥꯔꯤꯉꯩꯁꯤꯗ ꯁꯦꯜ ꯇꯥꯜꯍꯧꯗꯅ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂꯀꯥꯟꯗ ꯇꯥꯟꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯌꯦ ꯅꯨꯄꯥ ꯅꯪꯕꯣ. ꯑꯗꯨ ꯈꯪꯗꯅ ꯅꯪꯅ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯔꯅꯨ ꯍꯥꯏꯕꯗ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ?" "ꯑꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯁ꯭ꯋꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ. ꯑꯩꯅꯦ ꯀꯣꯟ ꯑꯃꯥꯡꯕ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯐꯦꯡꯗꯣꯛꯂꯨꯒꯦ." "ꯉꯥꯏꯈꯣ, ꯀꯣꯟ ꯐꯦꯡꯒꯗꯣ ꯑꯝꯇ. ꯑꯩꯅꯦ ꯋꯥ ꯑꯃ ꯍꯪꯒꯦ. ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯛꯑꯕꯅꯤ." ꯇꯅꯤꯛ ꯀꯣꯟꯁꯤꯡꯗꯨ ꯃꯔꯣꯜ ꯂꯣꯟꯈꯠꯇꯅ ꯍꯪꯂꯛꯏ꯫ "ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯨꯛ ꯀꯨꯏꯅ ꯅꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯂꯛꯏꯕꯗꯨꯕꯨ ꯅꯨꯄꯥ?" "ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯆꯥꯛ ꯏꯆꯥ ꯆꯥꯗꯦ ꯈꯜꯂꯤꯁꯤꯗꯤ ꯄꯨꯛ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤꯅꯤꯗꯅ. ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯃꯨꯕ ꯑꯃ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯗꯨ, ꯃꯗꯨ ꯅꯉꯣꯟꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯅꯤꯡꯕꯗꯧꯅ ꯎꯏ. ꯃꯗꯨ ꯀꯌꯥ ꯐꯔꯝꯒꯗꯧ ꯃꯤ ꯃꯥꯟꯗꯦ. ꯅꯍꯥꯟꯁꯨ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯍꯨꯔꯥꯟꯕꯗꯧꯅ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ." ꯁꯤꯗꯗꯅꯒ ꯅꯣꯛꯂꯒ "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯥꯏ? ꯅꯨꯄꯤ, ꯅꯪ ꯏꯔꯥꯡꯒ ꯇꯧꯔꯕꯗꯤ ꯆꯩ ꯆꯥꯅꯤ ꯈꯪꯖꯧꯅ ꯁꯥꯠ. ꯄꯣꯠꯐꯝꯒꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯀꯅꯤ ꯈꯪ." "ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯅꯨꯄꯥ ꯅꯪꯕꯣ, ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯒꯦꯕ." "ꯏꯔꯥ, ꯕꯣꯔꯥꯒ ꯆꯥꯈꯤꯔꯣꯏꯗ, ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯇꯥꯈꯤꯒꯦ. ꯈꯣꯏꯗꯧ ꯁꯧꯒꯠꯀꯦ ꯇꯧꯏ ꯑꯩ." "ꯕꯣꯔꯥꯗꯣ ꯑꯗꯨꯝ ꯆꯥꯕꯤꯌꯨ. ꯋꯥꯔꯤꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯗꯨꯃꯛ ꯂꯤꯖꯔꯛꯀꯦ. ꯁꯨꯝꯗꯧꯕꯅꯤ, ꯑꯩꯅ ꯕꯣꯔꯥ ꯌꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯄꯥꯈꯪ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ, ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟꯕꯤ ꯈꯪꯗꯕ ꯈꯔ ꯂꯩꯔꯤꯌꯦ. ꯑꯗꯨꯗꯣ ꯅꯨꯄꯤ ꯅꯨꯄꯥ ꯁꯦꯝꯂꯒ ꯑꯩꯅ ꯊꯨꯡꯅꯍꯟꯈꯤꯕ. ꯑꯗꯨꯗ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯀꯧꯕ ꯄꯥꯈꯪ ꯂꯤꯇꯛ ꯇꯧꯕ ꯑꯃ ꯁꯤꯠꯍꯧꯔꯦ. ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯇꯛꯄ ꯀꯨꯏꯔꯕꯅꯤ. ꯍꯟꯗꯛꯇꯤ ꯅꯨꯄꯥ
ꯅꯪꯁꯨ ꯕꯣꯔꯥ ꯇꯝꯕꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯋꯥꯗꯣ ꯍꯧꯗꯣꯛꯄ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤꯅꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯗꯨꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯦꯡꯕꯥꯡ ꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯗꯨꯗꯤ ꯀꯣꯛ ꯁꯦꯝꯕꯤꯈꯣ ꯌꯥꯗ꯭ꯔꯣ ꯑꯃ ꯁꯦꯝꯗꯧꯗꯣ ꯂꯩꯁꯥꯕꯤ ꯂꯩꯇ꯭ꯔꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯃꯅꯤꯡꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯁꯦꯝꯂꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯋꯥꯃꯟ ꯄꯤꯔꯛꯇ꯭ꯔꯣ ꯄꯤꯔꯛꯑꯦ ꯄꯤꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡ ꯍꯥꯎꯈ꯭ꯔꯤꯗꯣ ꯕꯣꯔꯥ ꯌꯣꯟꯕ ꯈꯛ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯗꯤ ꯑꯇꯣꯞꯄ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯝꯃꯤꯖꯥꯠꯅꯤ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯦꯌꯦ ꯅꯨꯄꯥ ꯃꯤꯅ ꯕꯣꯔꯥ ꯆꯥꯕꯤꯅꯕ ꯑꯗꯣ ꯅꯪꯅ ꯂꯩꯁꯥꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯗꯣ ꯂꯩꯁꯥꯕꯤ ꯂꯤꯇꯛ ꯇꯧꯕꯤ ꯑꯃꯗꯤ ꯂꯩꯔꯤꯅꯤ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯏꯔꯥ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯑꯋꯥꯡꯒꯤ ꯏꯆꯦ ꯏꯕꯦꯝꯍꯜꯗꯨꯅꯤ ꯀꯩꯅꯣ ꯃꯤꯡꯒꯧꯗꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯏꯆꯦ ꯀꯧꯔꯕꯒꯤ ꯋꯥꯅꯤ ꯆꯍꯤꯗꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯔꯣꯜꯕꯨ ꯑꯣꯏꯔꯝꯅꯤꯗ ꯃꯥꯗꯤ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯕꯤꯌꯨ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯅꯨꯄꯥꯗꯨꯅ ꯄꯥꯝꯂꯤꯕꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗꯤ ꯀꯣꯛ ꯁꯦꯝꯈ꯭ꯔꯣ ꯏꯆꯦꯗꯣ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯅꯕ ꯃꯊꯪ ꯂꯥꯛꯂꯕꯗꯤ ꯍꯧꯗꯣꯛꯂꯒꯦ ꯑꯩ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯥꯛꯏ ꯇꯅꯤꯛꯀꯤ ꯄꯣꯠꯐꯝꯗ ꯐꯩꯖꯥꯎ ꯎꯕꯗ ꯇꯅꯤꯛ ꯅꯣꯛꯂꯗꯨꯅ ꯍꯪꯂꯛꯏ ꯐꯩꯖꯥꯎ ꯌꯨꯝꯕꯥꯟ ꯑꯅꯧꯕꯗꯨꯕꯨ ꯀꯝꯗꯧꯒꯦ ꯐꯩꯖꯥꯎ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯩ ꯃꯨꯕꯗꯤ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯐꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯅꯤꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯃꯥꯏꯒꯗꯣ ꯏꯁꯨꯛ ꯁꯨꯛꯊꯔꯗꯅ ꯐꯝꯃꯤꯗꯨꯕꯣ ꯏꯇꯩꯃꯅ ꯑꯩꯒꯤꯗꯤ ꯅꯨꯄꯤꯁꯨ ꯁꯦꯝꯕꯤꯗꯦ ꯁꯤꯗꯕꯨ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯇꯅꯤꯛ ꯕꯣꯔꯥ ꯇꯝꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯂꯩꯔꯦ ꯋꯥꯈꯜ ꯋꯥꯎꯔꯅꯨ ꯃꯨꯕ ꯌꯥꯝ ꯍꯔꯥꯎꯔꯗꯨꯅ ꯑꯁꯦꯡꯕꯩꯔꯣ ꯏꯇꯩꯃ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯁꯛ ꯅꯋꯣꯡ ꯐꯤꯕꯝ ꯃꯨꯔꯇꯤ ꯍꯥꯏꯕꯗ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯌꯥꯔꯛꯇꯦ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝꯃꯟꯗꯕꯗꯒꯤ ꯅꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯛꯂꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯇꯥꯗꯒꯤ ꯂꯃꯟꯁꯨ ꯇꯣꯜꯂꯤꯅꯦ ꯑꯩꯗꯤ ꯃꯗꯨꯗꯤ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯊꯨꯕꯗ ꯎꯅꯅꯕ ꯁꯤꯟꯕꯤꯔꯣ ꯏꯇꯩꯃꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯕꯣꯔꯥ ꯆꯥꯈꯣꯅꯦ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯆꯥꯔꯣꯏꯒꯦ ꯏꯇꯩꯃ ꯃꯊꯪꯗ ꯄꯨꯟꯅ ꯆꯥꯔꯒꯦ ꯃꯨꯕ ꯃꯇꯥꯎ ꯐꯩꯖꯥꯎꯕꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯏ ꯐꯩꯖꯥꯎꯅ ꯄꯛꯅꯝ ꯆꯥꯈꯤꯁꯤꯗꯥꯎ ꯆꯥꯔꯣꯏꯁꯤꯗꯥꯎ ꯑꯩ ꯐꯤ ꯁꯨꯗꯧ ꯌꯥꯝ ꯂꯩꯍꯧꯋꯦ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤ ꯏꯃꯥꯒ ꯅꯨꯄꯤꯒꯅ ꯂꯥꯟ ꯇꯥꯕ ꯁꯣꯏꯔꯣꯏ ꯏꯇꯥꯎ ꯀꯔꯤꯒꯤ ꯉꯝꯅꯕ ꯈꯨꯝꯖꯤꯜꯂꯨ ꯉꯁꯤꯒꯤꯗꯤ ꯏꯇꯥꯎꯅ ꯏꯇꯩꯃ ꯇꯅꯤꯛꯀꯤ ꯌꯦꯅꯝ ꯄꯥꯛꯅꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯅꯨꯄꯤꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤꯅꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯩꯗꯤ ꯂꯩꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯏꯇꯥꯎꯒꯤ ꯂꯥꯛꯄꯅꯤꯅ ꯏꯇꯥꯎꯅ ꯄꯨꯊꯣꯛꯄ ꯇꯥꯕꯅꯤ ꯀꯩ ꯄꯨꯛꯆꯦꯜ ꯌꯣꯛꯈꯥꯛ ꯐꯖꯕ ꯖꯥꯠ ꯏꯇꯥꯎ ꯐꯩꯖꯥꯎ ꯅꯪꯁꯦ ꯂꯝꯕꯤꯗꯒ ꯇꯥꯔꯒ ꯂꯩꯔꯝꯃꯗꯤ ꯀꯥꯜꯂꯒ ꯆꯠꯈꯤꯗꯧ ꯖꯥꯠ ꯆꯠꯂꯣꯏꯗ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤन ꯇꯧꯔꯤꯉꯩ ꯏꯕꯦꯝꯍꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯃꯗ꯭ꯔꯅꯤ ꯏꯆꯦ ꯕꯦꯝꯍꯜꯗꯨꯕꯨ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯛꯂꯤ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩꯕꯨ ꯍꯥꯏꯅ ꯂꯥꯛꯄꯗ ꯏꯕꯦꯝꯍꯜꯒꯤ ꯌꯨꯝ ꯌꯧꯔꯛꯄ ꯈꯪꯍꯧꯔꯝꯗꯦ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ ꯏꯆꯦ ꯏꯕꯦꯝꯍꯜꯕꯨ ꯂꯩꯇꯕ꯭ꯔꯣ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯏꯕꯦꯝꯍꯜꯒꯤ ꯃꯌꯥꯅꯨꯄꯥ ꯀꯛꯂꯤꯗꯨ ꯍꯦꯛ ꯊꯣꯛꯂꯛꯏ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯗꯨꯅ ꯀꯅꯥ ꯍꯪꯕꯅꯣ ꯍꯌꯦꯡꯉꯥꯡ ꯇꯥꯍꯧꯗ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯈꯤꯕ ꯃꯤꯗꯣ ꯇꯥꯍꯧꯗꯕꯒꯤꯅꯦ ꯍꯪꯉꯤꯁꯦ ꯑꯗꯨꯗꯤ ꯆꯪꯉꯒꯦ ꯍꯦ ꯆꯪꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯀꯛꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯛꯄ ꯍꯥꯏꯕꯅꯤ ꯕꯣꯔꯥ ꯌꯣꯟꯕꯤ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥ ꯊꯨ ꯁꯤꯠꯇ꯭ꯔꯤꯡ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯆꯪꯉꯒꯦꯀꯣ ꯅꯥꯅꯦ ꯂꯩꯇ꯭ꯔꯣ ꯂꯩ ꯀꯧꯊꯣꯔꯛꯀꯦ ꯂꯦꯞꯄꯝ ꯐꯤꯔꯥ ꯑꯃꯗꯤ ꯄꯤꯔꯝꯃꯨꯗꯅ ꯅꯪꯁꯨ ꯏꯅꯦꯅ ꯄꯨꯊꯣꯛꯆꯔꯁꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯀꯥꯛꯄ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯤꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯦ ꯐꯨꯁꯨ ꯀꯥꯛ ꯐꯨꯅꯤꯡꯉꯤ ꯏꯕꯦꯝꯍꯜꯁꯤ ꯆꯍꯤ 50 ꯂꯦꯡꯒꯥꯅ ꯊꯕꯛꯄꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯩ ꯃꯧꯄꯥꯁꯤꯡ ꯃꯅꯥꯎꯁꯤꯡꯒꯤ ꯍꯣꯠꯅꯔꯤꯉꯩ ꯖꯧꯕꯣꯟꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕꯅꯤ ꯏꯕꯦꯝꯍꯜ ꯃꯈꯨꯠꯇ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯇꯅꯤꯛ ꯂꯦꯞꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯥꯛꯄꯅ ꯃꯤ ꯂꯥꯛꯍꯧꯏ ꯍꯥꯏꯔꯤꯁꯤꯗꯤ ꯇꯅꯤꯛ ꯅꯪ ꯑꯣꯏꯔꯦ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯇꯅꯤꯛ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯧ ꯃꯥꯅꯤ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ ꯊꯕꯛꯇꯒꯤ ꯃꯥꯏ ꯂꯩꯊꯣꯛꯄ ꯌꯥꯗꯕꯤ ꯏꯅꯥꯎꯅ ꯏꯆꯦꯒꯤꯗ ꯂꯥꯛꯄꯕꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯂꯨꯁꯨ ꯂꯨꯗꯕ ꯂꯥꯏꯁꯨ ꯂꯥꯏꯗꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯣ ꯍꯥꯏꯗꯨꯅꯤꯗ ꯏꯆꯦ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯀꯣꯏꯗꯅ ꯍꯥꯏꯔꯕꯗ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯏꯆꯦ ꯀꯨꯆꯨꯗꯤ ꯈꯔ ꯃꯝꯃꯤ ꯏꯆꯦꯅ ꯍꯦꯟꯅ ꯀꯨꯆꯨ ꯉꯥꯜꯂꯤ ꯍꯦꯔꯥ ꯇꯅꯤꯛ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯗꯨꯗ ꯅꯪꯁꯨ ꯍꯧꯖꯤꯛ ꯆꯍꯤ 60 ꯁꯨꯔꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕ꯭ꯔꯣ ꯑꯃꯨꯛ ꯇꯅꯤꯛ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯤꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅꯗꯤ ꯅꯨꯄꯥꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯖꯤꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯨꯄꯥꯗꯨꯕꯨꯗꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯏꯆꯦꯕꯨ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯈꯔꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏ ꯏꯆꯦꯗꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯁꯤꯗ ꯂꯩꯕꯗ
isesu karisu nungairamoide ise. Adubudi summe tanik nangna haidu. Noma phadok harau harau laiminarabasu hekta khatnaida. Isia kaidau nungda mauningo laiminaba yadabani. Aigisu ipamlomda tawi. Adudagini aini yum sat panthora isi. Hoi ise yaragi isesu. Asiam harawi adudi isi aidi. Adudi hayengdo aigi poifamda laogo isia. Ai satlagi. Hoi hoi. Tanikti ibemhalna yarakpaduda harauduna siyankre. Ibemhal nokpet ka tauraduna hayhogi. Hoi dehi chahi yankai mangada yum panbabu kaidawege panthoke. Sida mauga toina khanadau sarukpudi. Kakpado imungdagi parma thoraklaga. Ne nang haidok maga pabagada. Haidok ninglaga haidok ningdraga to'u kakpa. Angang nang nakihalaga nawalaw daw nati aina. Asumna tanikna mubagi nupisu laisabi ibemhal chahi yankai manga surabidu oina semlami. Haina kibagi matung inalakli ibemhal taniki borayon phamda. Chigi samba langduna ngaksamda phimatek amasu yansilladuna. Ibemhal lakpa ubada khoimun haire. Tanik isi ibemhal di lahidu kausidu. Hoi hoi. Tanik harau harau kausili ibemhal bu. Ichia jango laani masu. Tanik aibu ngasise mihul lamai susudeda. Asuk nungai mamikupsida karigi mihul sujino isia. Isia ngaksamda yalim phimatek to kokta kupsinbiho horen yum yauji phauba hangdokpa yadeko. Hoi hoi hausikti nangna haibana tauradawni aidi. Asi haiduna paithong phauba uhandana kupsinkre phiduna ibemhal aduga haireki. Ado horen nupadu laklaga isi kaurakanu ko Tanik. Adudi kari kau hainu isia inaw kauro ngasidi. Kauthok singaidana ngayaki matung mubasu laklani. Mora kangau saduna ngayak wari watai taurabatung muba naireki. Tema sel kaya tare. Tara tare muba. Se yangkai silahuruse. Itema awamalga karika. Inaw tani khut yangba. Sigi sel manga sina kangau ga paknam gadu pibiro. Horen yumda saman. Nakal na bora tamliba khoy muna sat haireki. Tupisin manumitubu kangau paknam sana brada muba. Muba ikai khangdagi noi aduga haireki. Kaino ni tada. Ekoi maga bazi gana sareng thonghani yumda dum pusilo na hayo. Ai sareng su laihidoi. Hoin adusu yaini muba. Tanikna se sida laire nangi yumda punabado. Adudi taima ekoi usatluki. Ibemhalna khoimo Tanik ichi nate ai chalukige ko Tanikna. Hoi ise ye nate ni inaw. Asumna muba amadi ibemhal kaitheldagi sareng laiduna halakli. Muba satna khani. Makoktu kupli phise lawthuklabadi masaksi ulamlise. Non tharaga chatpa oibana mubagi khongbi asawbudu ubada ibemhal tapli masinda hai. Magi khongbi sinaga thomani mi sini he. Mubagi mama mapadu mamau yengadabagi ngaiduna lei. Masanupa sanglakpu ubada harauna kausilai. Laoni noibo. Noi lakpa ngaibada si daure napaga igadi. Mubana sareng leiro su hairaga imana. Leirabro sareng su leire isima. Maramokhreda ko egi sanupa singa sidia haiba. Karigin nangi nupisina makok mamai pumbasi pi kupsilibasibo. Ma yum yoroga lawthoki adugini. Mubagi mamadu ibemhalgi manakta sangsilatlaga haireki. Ikairo nangbo sese ikaiganu imausidi. Ngasidagi yumsigi mau oiradabani nangsu. Asi haiduna makokta kupliba fidu lawthokpireki. Mamau oidoribi magi akuiba maithongda ubada mubagi mamadi khangduna lekthakre. Mada natana mapuraibasu khangli mubana kaidorgima. Asi haiduna yenglakpada ibemhalgi masakta ubada masu lawai samdu sap yungkhatkre. Wangang ni haiba khangdana mayakaduna yenglaga leikre. Pumnamak soiba tare khalladuna ibemhalna haireki. Mai sidi kedabagi khuisinbani keredi khuisiloyi. Noina ayuraga lekthaba yaw wangangdaba yaw toridu karigino. Nangsu kusu imumakai phajaba nupi pamli boire. Ai murasu phajaba nupi lobudi yai kai. Aibo ikraiba pirabadi ai chatlage. Nangne nupi thiba khangdana adum leiroko. Loba yai haiba khak logidi haidina. Sangoi mungda aduga sareng thobu chakhumda sum changlaga oiromda leibani. Hoi ngadu pusillaga harau sangshri ibemhal. Yum panba khangi aidi pakhatluri. Muba makok paiduna phamthakre. Itau pizawgina nupi anga aigina maikhuibi nupi. Aidi kaizakhreda. Hoida phare khandoklage. Ai nupi thiba khanglibasi. Imasu tumsit phadraba kai tummaga lei. Bajisu leiramtre kadai singkhrazano kanade.
ꯏꯇꯥꯎ ꯐꯩꯖꯥꯎꯗꯧꯅ ꯑꯩꯁꯨ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯦꯠꯂꯒ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ ꯑꯗꯣ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯄꯤꯁꯦ ꯏꯁꯥꯅ ꯊꯤꯔꯒ ꯂꯧꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯃꯤꯅ ꯁꯦꯝꯕ ꯅꯨꯄꯤ ꯂꯧꯔꯕꯗꯤ ꯉꯁꯤ ꯃꯥꯏꯈꯨꯏꯕꯤ ꯅꯨꯄꯤ ꯃꯨꯕ ꯑꯩꯅ ꯂꯧꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯂꯧꯖꯅꯤꯀꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠ ꯑꯩꯈꯣꯏ ꯕꯖꯤꯒꯤ ꯈꯨꯗꯩꯗꯨ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯇꯟꯗꯤ ꯇꯜꯂꯦꯅꯀꯣ ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯁꯦ ꯍꯣꯏꯗ ꯁꯨꯝ ꯀꯨꯏꯔꯒ ꯇꯟꯕ ꯐꯖꯔꯛꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯄꯥꯒꯤ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤꯗꯨ ꯁꯦꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ